आकाशवाणी इम्फाल नोलिनी देवी न पाउ पजरी अहनबदा मरुइबा पाउ मणिपुर ngarang khwaidagi yamba sangda nongna covid positive oiba mioi 1919 thengnaki 13 chiki India sarkar na sahi taret mapung pharak pagamari leinana sewahi sangathan ki thauram paksana pangthokre amajung lebak asida covid laichat ki phibam khara phagalakduna naba pharapagi sangsada marphutara mathoi dasmik ani manga yaure लेबाग असिदा कोविड-19 की लाइसेट अमुक हन्ना संदोरकलिबा असिगी येंगलगा सेक्शन बवाटपगी थौंगसिंग तोकपिना बाहायजरी कोविड तकी ngakthoknaba सेक्शन थौरांग खुदिंगमक ngakna चटपियु अदुगा अहानबा डोज की वैक्सीन कापख्रबा मियोइसिंगना मतम चाना अनिसुबा डोज की वैक्सीन कापथोकपियु असोयांगाम थोक्तनबा मखादा हायजरिबा नियमसिंग असि ngakna चटपियु फेस मास्क सुपियु सोशल डिस्टेंसिंग ngakna amaga फुट तरुक लापना लैबियु माइमिट अमदी खुसा तोइना हामदोक्तुना तरुतराना थंबियु कोविड-19 दगी ngakthoknaba tangai phadaba chana kanglonse ngakna chakpinaba Imphal East ki deputy commissioner Khumanthem Daina Devi na appeal tawratuna hai Miyambu Khumanthem Daina Devi na khurumjari nungsi jaraba irecha sing tamthirabu covid-19 laichitagi kanjanabagi dama aikhoi amuk hanna section bagi firep lominarasi covid ki vaccine soirna kapthokpiyu face mask soidna upiyu mi amaga gi marakta foot taruk lapna leibiyu hand sanitizer sizinabiyu hand wash natraga sapon sizinaduna khutsa seng na hambiyu laichet asidagi ngakthoknaba matam gi lengakna piba tangai phadaba chetna kanglon sing aikhoi khudingmak na ngakna chatminasi section ba haibasina laichet asi changhandana bagi khwaidagi pharaba pambaini mayambu amuka hanna khurumjari हौजिक मपुंग ओइबा पाउ मणिपुर ngarang khwaidagi yamba sangda nauna covid positive oiba mioi 1919 thengnaकी 13 chiki राज्य की हक्सेल विभाग ना ngarang numidang thokiba cherol amada hai haukiba pung kunmari da punna sample 13,633 test tawada mioi 1919 positive oiba thengnaki bani nauna positive oikiba sing adugi manungda Imphal West na khwaidagi yamna mioi 313 positive oiki हौजिक राज्य असिदा पॉजिटिव ओइबा मिगी मसिंग पुन्ना 19,994 मरफुनिथो यौरे हाइरिबा मतम असिगी मनुंगदा कोविड-19 पॉजिटिव ओइबा मियोइ 13 लैखिदबगा लोइनाना लैखिदबा मिगी अपुनबा मसिंग 7,933 सुरे नौना लैखिदबा सिंग अदु जुराजानपुर अमसुंग इम्फाल ईस्ट दगी मंगा इम्फाल वेस्ट दगी मरी कक्सिंग दगी अनि अमसुंग उखरुल दगी अमनी हाइरिबा मतम असिदा मियोइ चंगा हुम्पो हुमदोइ लेना असिना नाबदगी फगलकी मसी थारगा अपुनबा नाबा फगलकपा मिगी मसिंग 9,438 यौरे नाबा फगलकपगी सांगसादा 38.3 सिनोनी हौजिक एक्टिव केस 9,532 लेदी केंद्रदा नरेंद्र मोदी न लुसिंगबा एनडीए सरकार न सही तरेत मपुंग फारकपगा मरी लेनाना ngarang मुख्यमंत्री नोंथोंबम बिरेना चीफ मिनिस्टर की अंगांगी तेंगबांग चीफ मिनिस्टर्स बाल सेवा स्कीम हौदोखरे स्कीम मसिना कोविड लाइचेटना मरम मोइदुना ममा मपा लेखिद्रबा अंगांगसिंगदा चाउना कानबा पिरगनी मुख्यमंत्री न पीखिबा वीडियो मेसेज अमदा हाई कोविड लाइचेटना मरम मोइदुना ममा मपा लेखिद्रबा अंगांगसिंगी मरी मतासिंगना अंगांगसिंग अदु योकपदा मतेंग ओइनबा था खुदिंगी लुपा 3,400 स्कीम मसिगी मखादा पीगनी करिगुम्बा अंगांगसिंग अदुबु योकपिनबा मरी मतासिंग लेत्रबदी मखोइबु चाइल्ड केयर इंस्टीट्यूशन सिंगदा थंगनी पालन निमित असिका मरी लेना मुख्यमंत्री ngarang दिउलालेंदा लेबा डेस्टिट्यूट चिल्ड्रन होमदा अथुम हाउ याउना चाना थंगबा पोलम सिंग इनथोकी बीजेपी न लुसिंगबा एनडीए सरकार की सही तरेत मपुंग फारकपगी सेवाही संगठन की थौरम बीजेपी सेकमाई मंडल न सिंदुना ngarang मंडल असिगी ऑफिस दा पांगथोखरे थौरम दुदा सरुक याकीबा एसडिंगो एमएलए न हाई प्रधानमंत्री नरेंद्र मोदी की लमजिंग मखादा मुख्यमंत्री नोंथोंबम बिरेना लुजिंगदुना राज्य असिदा कोविड-19 की अनिसुबा वेब लक्सिनबा अंगम थक्ता होनरी मसिदा मियामना मखाताना मतेंग पांगनरकपा असिना लाइचत अचि थुना लक्सिनबदा चाउना मतेंग ओइरगनी
ꯃꯍꯥꯛꯅ ꯍꯥꯏ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯈꯤꯒꯅꯤ ꯁꯤꯋꯥꯍꯤ ꯁꯪꯒꯊꯟꯒꯤ ꯇꯧꯔꯝ ꯕꯤꯖꯦꯄꯤ ꯁꯨꯛꯅꯨ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯡꯒꯪ ꯀꯌꯥꯗ ꯉꯔꯥꯡ ꯄꯥꯛꯁꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ R.K. ꯔꯟꯖꯟꯅ ꯍꯥꯏꯔꯤ ꯏꯁꯥ ꯏꯁꯥꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯣꯚꯤꯗ-19 ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯕꯗꯤ ꯂꯩꯅꯥ ꯑꯁꯤ ꯁꯣꯏꯗꯅ ꯃꯨꯠꯊꯠꯄ ꯉꯝꯒꯅꯤ ꯊꯧꯕꯥꯜ ꯖꯤꯂꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯁꯦꯋꯥꯍꯤ ꯁꯪꯒꯊꯟꯒꯤ ꯊꯧꯔꯝꯗ MPꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯝꯒꯠꯂꯤꯕ PSA ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯉꯁꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯁꯪꯒꯥꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯄꯥꯎꯃꯤ ꯁꯣꯏꯕꯝ ꯕꯤꯅꯣꯏꯅ ꯍꯥꯏ PM ꯀꯤꯌꯔꯁ ꯐꯟꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯑꯁꯤ ꯁꯪꯒꯥꯅꯕꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ PIC ꯃꯣꯔꯦꯒꯤ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡꯅ ꯉꯔꯥꯡ ꯁꯤꯕꯣꯠ ꯈꯨꯗꯦꯡ ꯊꯥꯕꯤ ꯈꯨꯜꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝꯗꯨꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯕꯨ ꯚꯥꯞ ꯇꯥꯍꯟꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅ-ꯊꯪꯅꯅ 18ꯅꯤ ꯆꯟꯕ ꯑꯣꯏꯅ ꯉꯔꯥꯡ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ ꯃꯁꯤꯡꯗꯒꯤ ꯅꯥꯕ ꯐꯔꯛꯄ ꯃꯤꯒꯤ ꯃꯁꯤꯡꯅ ꯍꯦꯜꯂꯤ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕ 2,60,33 ꯍꯦꯟꯅ ꯅꯥꯕ ꯐꯈꯤ ꯑꯗꯨꯒ ꯑꯅꯧꯕ ꯀꯦꯁꯅ 1,65,958 ꯊꯦꯡꯅꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡꯁꯨ 39.25 ꯌꯧꯔꯦ ꯏꯝꯐꯥꯜꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯉꯥꯡꯒꯣꯝ ꯀꯤꯔꯟ ꯂꯩꯔꯦ ꯀꯤꯔꯟ ꯊꯥꯒꯠꯆꯔꯤ ꯅꯣꯂꯤꯅꯤ ꯏꯝꯐꯥꯜꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯐꯣꯡꯅꯔꯤꯕ ꯄꯥꯎ ꯈꯔ ꯄꯟꯕ ꯇꯥꯔꯕꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯥꯜ ꯁꯦꯕꯥ ꯁ꯭ꯀꯤꯝ ꯍꯧꯗꯣꯛꯈꯤꯕ ꯑꯃꯗꯤ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯕ ꯑꯇꯩ ꯄꯥꯎꯁꯤꯡꯅꯤ ꯍꯥꯏꯕ ꯇꯥꯏ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ CMꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯥꯜ ꯁꯦꯕꯥ ꯁ꯭ꯀꯤꯝ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯀꯣꯚꯤꯗꯅ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯊꯥꯒꯤ ꯂꯨꯄꯥ 3,500 ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯄꯣꯛꯅꯐꯝꯗ ꯄꯨꯡ 24ꯗ 1,192 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ 13 ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ 1,192 ꯌꯧꯈꯤ 13 ꯁꯤꯈꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯅ 964ꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯃꯟ ꯋꯥꯡꯕꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯧꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯦꯡꯀꯔ ꯀꯂꯝꯗ ꯐꯣꯡꯂꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯃꯤꯑꯣꯏ 6,632 ꯇꯦꯁꯠ ꯇꯧꯕꯗ 1,192 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ 13 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯒꯤ ꯊꯧꯑꯣꯡꯁꯤꯡ ꯔꯤꯚ꯭ꯌꯨ ꯇꯧꯁꯤ ꯃꯤꯌꯥꯝꯅ ꯆꯩꯕꯅ ꯀꯥꯟꯅꯔꯣꯏ ꯂꯩꯉꯥꯛꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯁꯪꯒꯥꯕꯗꯗꯤ SOP ꯉꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯖꯣꯏ ꯀꯤꯁꯟꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯁꯅꯥ ꯂꯩꯕꯥꯛꯇ ꯀꯣꯚꯤꯗꯅ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯈꯨꯗꯣꯜ CMꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯧꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯂꯧ ꯁꯨꯕ ꯆꯠꯄꯗ ꯄꯨꯂꯤꯁꯅ ꯐꯨꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯏꯔꯩꯕꯥꯛꯇ ꯅꯨꯄꯤ 9 ꯌꯥꯎꯅ ꯃꯤꯑꯣꯏ 13 ꯁꯤꯈ꯭ꯔꯦ ꯉꯔꯥꯡꯁꯨ ꯃꯤꯑꯣꯏ 1,192 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯑꯦꯛꯇꯤꯚꯇ 9,932 ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡ 2,238 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯍꯣꯌꯦꯜ ꯂꯥꯟꯐꯥꯎꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯍꯜꯂꯤꯕꯁꯤꯡ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯖꯣꯏ ꯀꯤꯁꯟꯒꯤ ꯋꯥꯐꯝꯅ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯃꯣꯔꯅꯤꯡ ꯕꯦꯜꯗ ꯀꯣꯚꯤꯗꯅ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯊꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ 3,500 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁꯇ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯆꯥꯡꯗ ꯃꯤꯑꯣꯏ 1,192 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ 13 ꯁꯤꯈꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏन ꯇꯧꯔꯤ ꯄꯤꯄꯜꯁ ꯀ꯭ꯔꯣनिꯀꯜꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ 1,000ꯒꯤ ꯃꯊꯛꯇ ꯂꯩꯔꯛꯂꯤ 13 ꯁꯤꯈꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯃꯦꯜꯗ CM ꯕꯤꯔꯦꯟꯅ ꯀꯣꯚꯤꯗꯅ ꯁꯣꯛꯍꯜꯂꯕ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯅꯣꯂꯤꯅꯤ ꯊꯥꯒꯠꯆꯔꯤ ꯀꯤꯔꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥस्क ꯎꯞꯄ ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏ ꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡ ꯑꯍꯨꯝ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯆꯥꯡꯗ ꯅꯧꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 1,192 ꯊꯦꯡꯅꯈꯤ 13 ꯁꯤꯈꯤ NDA ꯁꯔꯀꯥꯔꯅ ꯆꯍꯤ 8 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯋꯥꯍꯤ ꯁꯪꯒꯊꯟꯒꯤ ꯊꯧꯔꯝ ꯄꯥꯛꯁꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ 39.25 ꯌꯧꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ
꯫